Tongkhiba Sagolsen Numitagi Thiba Khangdana Leirakiba Meeoi Tare Tongkhiba Apikpa Makhalgi Plan Bering Air Caravan adu Alaska gi Noam Da Kairaga Leiramba Thengnakhre US Coast ki matung ina plan adu da Tongkhiba Meeoi Tare mak siram lagani haina thazanari plan adu un matum amada thomzilaga Leiramba Thengnakhre Hauzik Phawbagi oina plan manung adu da Meeoi ahumgi asiba haksang phangba ngamkhre lemahuriba Meeoi Tare adusu sina manungda Leiramgani thazanari Bering Air Flight 445 adu tinanaba hotnabada United States Coast Guard ki MI-60 Jayhawk helicopter sizinaduna thirakibani Bering Air Flight 445 adu haukiba Sagolsen numit ki nungthil pung 3 kun lom chetpa matamda Unalakit Airport tagi Nom Airport tamna pairakibadagi thiba khangdana leirakibani